Loyalam E-PAO tabi bakutima po hitram susmitana namitangi po pizari aham da pantabi headline. Manipur Irangi Matangda PUCL na Fongkhiba report adu kuki na Toukhre aranba sing kangkhatpa bias labor oibana reject tawi haina Cocomi na phongdorakli. Anauba popular government ta MPP yawba yawtaba central leader sing na lorakadabani haina Nur Hassan na phongdorakli. Indigenous people marakta makhatana anti Manipur oiraglabadi miyam na ngakpi pamthokte haina Jaychandra Konthojam na phongdokhre. Manipur Irangi Matangda PUCL na Fongkhiba report adu kuki na Toukhre aranba sing kangkhatpa bias labor oibana reject tawi haina Cocomi na phongdorakli. State asida hojik thokliba Irang asiga mari lenana People's Union for Civil Liberties PUCL na Fongkhiba Independence People's Tribunal gi report adu kuki khulai paiba singna chathakiba ka henba thawong sing adubu lotchinuna thamba bias labor report oibana reject tawi haina Cocomi gi convener Khuraizam athobana ngasi lamfelda leiba loop asigi office ta pangthokiba pawgi mifam amada phongdokhre. Mahakna makhatana haikibada PUCL na Fongkhiba chena chatrukka marfudara mari na panba report adugi chena chamaromdi arambai tengol amasung maiteli pungi wafam asipali. Adubu Irang asida kuki khulai paiba singna US na saba afaba makhagi khulai sing yauna mireibak na saba khulai sing season aduda maitei singi mathakta landakhiba amasung misi mena yauna ka henba thawong kaya chathakiba adugi matangdadi amata pande. Report aduda Valley district sing asi maitei khulai paiba singna control tawre aduga Chingi district singdana kuki nupi sing amasung case on control tawre haina yamna bias lain iri. Irang asigi front line da thabak tawriba ITLF Kotu Cookie Zo Council amasung Cookie NPG matangdadi amata pande. Cookie sing asina chathariba ka henba thawong sing asibudi kantholaga thamnaba honai. Hauzik Bharat Sarkar ka su chain tawnariba Cookie lalup singi luchingba Silon Hawkip asamasamagna North East Live ta pikhiba interview amada leiriba Irang asi Cookie CSO gi level la loshinba yaroi su group sing amasung India government anigi marakta wari sanaduna loisingadabani haina mayek singna phongdokhrabani. PUCL gi report aduda Chiribang gi Jakurado da Cookie khulai paiba singna relief camp ta leiba pikliba angang amasung nupi puna taruk yamna tam thiba mongda hatkibagi thodok leimakhongda leiba 57 Mountain Division gi garrison da Kamal Babu kawa mioi ama mafam khangna manghankhiba Bishnupur district ki lonaba Zawjang tekta mahiroi Hemanjit amasung Ninthoingambi tamthina hatkibagi thodok amasung miha sing aduda channel ki chathakiba mari lenana KSO gi luching basing fa kibagi thodok adugi matangdadi amata pande. Report aduda maitei sing asi matam chupada India government ki mayokta leiba ama oina uhanba aduga nakal amaromdana Cookie sing asina India gi yamna loyal oiba kangbu ama oina iri. Report sing aduda Cookie kangbu sing asi Indian National Congress na British ki mayokta chathakiba freedom struggle aduda saruk yari haina iri. Adubu masida yamna ngalibadi English amaga chamapat nifu taret ki mamangda Manipur amasung India asi tongan ba sovereign country ama oina leramkhibani. Adugumba phibam aduda mataw karamna Cookie singna Indian National Congress ki freedom struggle aduda yauri hairibano habisi yamna angakpa pui hairaduna PUCL asi pro Cookie oibaga lonana Fongkhiba report adu maitei singbu aranba tahanaba honaba bias labor report oibana reject tawi hari. Anauba popular government ta NPP yawba yawtaba central leaders singna lorakadabani haina Nur Hassan na phongdorakli. Manipura anauba popular government ama sembaga mari lenana NPP Manipur state unit ki maikadagi thoklagliba warol NPP ga karigumba hiram amata da mari lenade state unit na central leadership ki ayaba yawdana politically oiba decision loba yabagi authority oide haina party asigi MLA Nur Hassan na phongdokhre. MLA Nur Hassan ngasi top khongnang khong khetri awang laikai da leiba mahaki mayumda pangthokiba pawgi mifam amada wafam asi phongdoladuna makhatana haikibada NPP Manipur state unit ki maikadigi phongdokhiba warol adu maranai oiba wafamni state unit na political gi oiba warep lawangamde numit kharani asida anabalengak ama semaga mari lenana NPP Manipur state unit ki maikadigi thoklaliba warol sing asi center gi luchingba singi warep nate NPP asi NDA gi yamna maru oiba political party ama oina leiri handa Union Home Minister Amisana Manipur da ingtapa hanjilaktuna law and order gi phibam mahausa gi phibam da hanjilakpa leire athuba matamda Prime Minister gi mityeng makhada Manipur da mapung phaba ingtapa purakna ba honari haiba wafam laikhrabani.
Manipur gi hongloliba phibam asigi matung inna central leaders singi mapautak makhada NPP Manipur State Unit na political gi oiba warep logani. Manipur da anoba popular government ama sembada NPP yaugani natraga yauroi habigi warep State Unit na loba ngambagi hak laite. Pumnamak NPP ki central leaders singna matamatam gi loropa warep oigani haina phongdokhi. Indigenous people marakta makhatana anti Manipur oiraklabadi miyamna ngakpipam thokte haina Jaychandrana phongdorakli. Indigenous people marakta makhatana anti Manipur oiraklabadi makhatana ngakpipam thokte Manipur da tholiba lal asi Manipur buthugai ge manghange haiba lalni. Imalebak kange hairagadi ekhoi yamna singbatai thauna yamna phabatai haina Justice Committee gi chairman Jaychandra Konthojamna ngasi Imphal East ki Laikot Village Sadar Hills ta pangthokpa nomagi oiba farmer training cum seed distribution gi thoramda chief guest ki warol piraduna phongdokhrei. Mahana makataraduna haikibada aranbani haibgi lengdaba thauna leraba matamda ta aikhogi lebak Manipur kanba ngamgani. Madudi nataduna masagi kanabada yumpham oiraga ima lebak yonba amasung pangang dangangbadi tokpiro ngasi tholiba lal asigi maramda mamutana khangdaba singna mapalagi lakpa miyosingda aranbada yumpham oiraga report tawbadagi ngasigi malemgi phampak takta lana uhanabagi machak ohele. Maramaduna makhatana authority natabasing report pibigi wakhalon thadoksi. India gi thawin stinda thoklakpana lana maram oiraga iramdam izati kanaba mitmai pangnasi. Manipur da changsilaliba market hanthahana bahonabada aikhoi amata oina leminasi. Aikhoi gi pothok marang kaina puthoklaga chinjak tamipal tangdaba iramdam ama ohelasi haiki. Panba yabadi ngasigi thawram aduda mari leinana law sangam humdra da free da pikhiba lawfam sing yengshilaba matung free da hariyan thokhi. Paugi marak thatna Loyalam E-PAO tabiriba kudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu. Manipur da nauna miyoi taramari dengue na naba thengnare. Manipur da dengue gi pik matam oirakpaga iroinana nabagi changsu jiri wangkhalagli. Haukiba pung kunmari da state asida dengue gi case taramari thengnaki masigi manungda taramathoidi Imphal West district dagi oiki. Directorate of Health Service dagi phangba report ke matung inna haukiba pung kunmari gi manungda kangdagi sandokpa dengue gi laichat asi punna miyoi taramari positive oiba asigi manungda amana Imphal East district dagini amana Bisnupur district dagini aduga atopa amana Kamjong district dagini. Pawasina makatana hai haukiba pung kunmari da miyoi taramari dengue positive oirakhiba asi tharaga Imphal West district khaktada chahi asigi oina miyoi Chani ga marfuni thai positive oikre aduga Imphal East district ki oina nauna miyoi ama positive oirakhiba asi tharaga puna positive oikhiba gi masing nifu humdoi shukre. Thawal gina kunmathoi Bisnupur district ki na taramari Kakching district ki na taret Senapati district ki na manga Ukhul district ki na mari Kamjom district ki na ani Chandel district ki na ani Kangpokpi, Tamenglong, Nonei, Tengnopal amasung Chuchampur district ki oina miyoi amamam dengue positive oiba thengnakhre. Hauzik phawbagi oina dengue gi laichat ama phawba leitriba district asi ani khaktani hairiba district ani adudi amana jiri bamni aduga atopa amana Fairzolni. Manipur gi Toukhre se certification agency linkhatnaba lengakna ayaba pikhrei. Manipur gi Toukhre se certification agency ama linkhapada state lengakna ayaba pikhrei. August 13 da Manipur gi Governor Ajay Kumar Ballana mifam mapu oiduna pangthokhiba Governor in Council gi mifamda Manipur Seed and Organic Certification Agency MASOCA koba agency ama linkhatnabagi ayaba pikhibani. Hiramasigi matangda Manipur lengaki Agriculture Director Peter Salam ngasi haiki. Cedars Egg 1966 ki makhada state lengana masagi oiba seed certification agency ama linkhatchaba yai. Thorang asina state amada puthokchari banatraga lokleba phau yaungna makhal khudingi maru marang sing masak khangdoktuna thamlaga longmisingda aphaba maru phanghanaba pandam thamli. Hauzi oina state asigi oizaba agency leitabana union government ki yathang amagi matung ina Manipur da puthokliba maru sing Tripura da leiba Tripura seed certification agency da sale changna certification gi thabak tawhanduna lakli. Organic oina puthokpa mahai marong singsu organic certification longnaba mapangi lanai farm amada chahi kudingi lupa lakh kayagi senfam thiri. Pumnamak asina maram oiraga Manipur Seed and Organic Certification Agency thamnaba Manipur gi governor gi meeting makhada agriculture department na akhanaba thorang asi lokholakpani haina phangdorakli. Prime Minister Manipur da lakani hairibasi thajaba wali haina Mega Chandrana phangdorakli.
September thada Prime Minister Narendra Modi Manipur da lakpa yai haina ngangnaribasi thajaba wali haina Manipur Pradesh Congress Committee ki President Kaisam Megachandra na phongdokhrei. Indian National Congress ki Grassroots Volunteer Organization ama oiriba Seva Dal Linkhalamba Dr. N.S. Hardikal Laikidaba Chahi Yankai Surakpagi Ningsing Thoramda Mahakna Wapam Asi Phongdokibani. MPCC amadi Manipur Pradesh Mahila Seva Dal na sinduna ngasi Congress Bhavan da pangthopa thoram aduda Manipur Mahila Seva Dal ki President Larik Embam Jaimala amadi MPCC ki thaupuba khaya su saruk yakhi. Sajiwa Relief Camp Leba IDP ama handak suicide tawduna sikibagi matangda Kaisam Megachandra na hai. Manipur da ingtapa phibam hanjilakle haina Union Home Minister Amit Shah na phongdoklibasi aranba wafamni. Hauzik su miyoi kayamarum irang asigi chaithing phangli. Tongan ba relief camp ta changjapam lawduna leriba miyoi sing mayumda hanjinba ngamdri. December tha phawagi manungda IDP sing masa gi mayumda hanjil hanaba honagani haibagi thausil khumang chawshinba ude. People's Union for Civil Liberties ki reporta Michang Mikhai Naiba Wapam Phongtor Pugi Matangda Congress Party ki Makedagi Irang asi nakal amana I Howi Natraga Haude Haba Wapam Phongdopa Late Adomoinamak BJP Lengang Irang asi Loshingadabani Hainasu Phongdoki. Kanglup Masel Thazan Adrabanina Manipurda Intapa Purapada Matam Changkigani Haina Sangmana Phongdokre. Manipurda Kanglup ki hatna sunabagi thaudok thopagi chang hantarak labasu Kanglup Masal gi marakta thazana driba maramna state asida ingtapa phibam hanjal hanaba honabada matam changkhigani haina National People's Party ki president su oriba Meghalaya gi chief minister Conrad K Sangmana phongdokhrei. News 9 da piba interview amada mahakna haki Manipurda hauzik thokliba wathok asi khwaidagi laibak thibani haina lawpham thoi. State asida Kanglup Masal unkhatnaduna laklibasi matam kayagi mamangdagini haiba pumnamak khangnaraba waphamni. Kanglup ki hatna sunaba amasung unkhatnabagi thodok sing matam chana laksin khidabagi matangda hangba wahang amagi pakhumda mahakna kanagumba amatasu haktingnana maral siba wafam phongdokhide. Adum oinamak matam chana mathau taba cheksin thorang sing lokhalamlabadi phibam asi yongna khudong thiningai oiba thodok sing thoklam loidabani haina panki. Hauzemaki oina hatna sunabagi thodok thopagi chang hantarak labasu Manipurda ingtapa phibam mapung fana hanjilakle haina loba yadri. State asida khundaminari ba tongan wa Kanglup phurup singi marakta amana amabu thazaba thamnaraklaba matamdada ingtapa phibam tapna hanjilakani. Hauzimaki oinadi Manipurda mahosagi phibam hanjilakle haiba lawba yadri. Luraba tanpham asida khwaidagi maru aina lawkhatkadaba thorangdi Manipurda khundaminari ba tongan ba phurup singi marakta amana amabu thazaba thamnabagi matangda mathau taba thabak thoram sing paikhatpani hainasu mahakna phongdokhi. Manipurda mitop changsilakpagi issue asi national issue oibatanatana international issue oirakli haina MMTU na phongdorakli. Manipurda mitop changsilakpagi achauba singnaba asina khudam ama oiraga India gi state khudimakta mitop changsilakpagi akiba phawgi paujel piri. Manipurgi mitop changsilakpagi issue asi national issue oibatanatana international issue ama oirakli haina MMTU na thadorak pachirolamana hari. Cherolasina makhatana haribana oirakliba phibam asida akang ahai amasung geopolitics nainaba kayana India amasung awang nongpok lamdam asi mapangi khut yauna machet kaya thokna thugairakadra haibagi akiba amasung chingnaba kaya phongdorakli. Asigumba luraba tanfam asida mitok khandopagi thak asi khwaidagi maru oiba thodang ama oina paikhatpam thoi. India ki Prime Minister Narendra Modi na former Chief Minister N. Birenbu hauzik oriba North East State Manipur, Assam, Nagaland amasung Tripura da mitop changsilakpa amasung drug thengbagi matangda pioneer ama oina thabak tawki haribasi achumba oigani. Manipur da mitop changsilakpagi matangda Assam Rifles ki Dejinsu telaba matam kharagi manungda Myanmar ki changsilapa illegal immigrant listing nifu nithoi laukhre haina phongdokhre. Tamil Nadu ki Governor R.N. Ravinsu North East State da mitop changsilakpa asi India da atopa lebak ama partisan tawduna semnaba changsilakpani haina su phongdokpa laikhre. Mitop changsilakpa asigi khwaidagi maru oibadi Manipurdani. Adubu Manipurda mitop lak kaya leire khanglabasu ngasi phawba mitop khandopagi thabakti amata paikhatpa leite. Haukiba chahi kayagi mamangdagi Manipuragi mitop khandopagi ihau asi lakhre. Inglising amaga chamapan marfu amasung Inglising amaga chamapan marfu daramari da mahiroi lob amasung miyamna haukiba ihauda historic oiba agreement anirak inaki adubu mitop khandopagi thabakti center amasung state anin amata paikhate hari. Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. Arobada marueba pau amuka hana bizari.
Manipur irangi matangda Pucl na Fongkhiba report adu khuki na Toukhre aranba sing kangkhatpa bias labor oibana reject tawi haina Cocomi na phangdorakli. Anauba popular government ta NPP yawa yaudaba central leaders sing na lorakadabani haina Nur Hassan na phangdorakli. Indigenous people marakta makhata na anti Manipur oiraklabadi miyam na ngakpi pamthokte haina Jaychandra Konthozam na phangdokre. Matang asida Loyalam E-PAO na namitangi pao bibil lezare tabili bakudi mapu amuka hina kurumjani.